Imphaldagi kilometer nifu mga khakta lapna Loktak Pat ki iyayda layriba karangkhul ngasi fawba chathok chasin tawnaba lambi amata sembidaba na khudong chadaba kaya mayoknari. Numit kunnigi manungda Imphal Ziri lambi gi fatana layriba saruk sing sembidrabadi truck driver sing na steering thadokpagi khongjang changsilagani haina All Ziribam Road Transport Drivers Union na cheksin wa thamlakli. Laingak na sembidabadagi Imphal East District ki manung chanba kongba bazar dagi Jenims Hospital mamang fawbada layba lambi gi kongkut sing miyam na mensinkre. Mairapaibi Observation Committee na sinduna kunmari raksuba Mairapaibi numit palan pangthokre. Manipur da COVID na naba miyoy amata layrudraba matung nong manini asida miyoy taruk positive oirakliba asida aikhoy gi marakta coronavirus asi layri haiba takle miyam na laithokpiganu haina Health Director Dr. K. Razo na miyam da appeal tawrakli. Amasung India da hokyo pung kunmari da COVID ki positive case lising ani ga chatru kamarfu mga hengalake laina asidagi miyoy lising kuntra humdoi laikhide hojik active case lising tarataruk ka chahumga nipan layre. Mayam bukhurum jare domning birbas impact news ni ay sonali maibamna hojik pungja asi fawbagi maroiba pausing miyam da pizare. Loktak Pat ki angak pasaru kama oiriba karangkhul asi ngasi fawba lainga kamadi mari leinaba authority amatana yengsindana leiri Loktak yaida karangkhul ga thanga ga faunaba isingi lambi asi natana atopa upay leitri ithat asiga mayang Imphal ga samnahan ba lambi sembagi thabak ngasi fawba kana amatana mitieng changbidana leiri haina Karang Island Motor Boat and Boat Association kimba Karang Island Loktak Floating Homestay amadi Karang Island Development Organization gi maikay digi thamlakle Karang Island Motor Boat and Boat Association get ni Futaret Suba Foundation Dega Mari Lainana Association asige President H Gitajen na Impact News ka kanana unabada Hai karangkhul asi Imphal dagi supnagi kilometer nifu mga khakta lapna layba mafam ama oiragasu ngasi fawba lambi chathok chasinda yamna nungaitaba ama mayoknari Loktak Pat ki ithat asida layriba miyoy lising ahumgi amata ngairaba chathok chasingi lambi asi thanga fawba Loktak Pat lalaga chatpa isingi lambi asina oiri ithat asiga mayang Imphal ga faunaba PMGSY gi kilometer taret sangba lambi ama PWD gi makhada semgadawriba lambi asi kumja inglising ani ga tarataret tagi semba khara hauramlaga Hatana semba lepkre Loktak iyayda layriba thanga khultamna chatpa isingi lambi asi chathok chasin tawbada awaba nungaitaba kaya mayoknari isingi lambi asida chathok chasin tawriba mahairoi maru oina analayenggi oiba emergency lakpa matamda khul asida layriba miyamda yamna hena nungaitaba ama mayokna halli nupi kaya amadi angang unaba matamda hida angang unaba natraga higi lambi da laikhidaba kaya laikre khul asiga faunaba lambi oigadawriba mayang Imphal dagi Karang Yangbi fawbagi lambi asi sembagi work order thokre lambi asi athubada loisinbiduna khul asida layriba miyamna hojik thengnariba awaba khudong chadaba sing asi koknaba hojik layriba lainga kamadi mari lainaba department meeting changbiu haina president asina appeal tawrakle PMGSY gi makhada khogi mayang Imphal chu Karang Yangbi haina khoi lambi amakhak Manipur government side tagi aya pidana sanction leidana thabak shuba hobiro laba thabak side mai tare sigi lambi sina la akanda aikoi karangi chingdong pok ena khoi lai ga sagon rak padum laba chingmacha amakha lai chingmacha gi mafam bok si khoi lambi phawr la ka dobuni PWD road ena chinga lai jaraba lambi sigi nak yeta lopari mayam hagi isingda tar ga lai bai tare Loktak project lakhi bisna maram mora kanda karangi praja singda awaba sa theng pi ba low singji tana ba unaba nga farm tawa mayam leire leiba jaga sidi da government na pipi gi ba lambi si masi athu matam da maram chana sembiraga karang praja gi awaba si kokna ba khona biu ha Amaromda karangkhul asida layriba ningthina lairik laisu hairaba adubo laingaki oiba thabak fanghodaba naha kaya amadi awaba khudong chadaba kaya tungoinaraga masa maromdom lepchanaba haiduna motor boat service amadi homestay gi khudong chaba Loktak Pata lakliba tourist sing da piba haure masima khul asida layriba naha singbu thagatningai ni haina H Gitajen na phongdoke ngasi Karang Island Motor Boat and Boat Association gi makhada Karang Loktak iyaida thanga karanga fauna haliba motor boat service tawba chahini futaret mapung fare association asina
ꯂꯣꯏꯅꯅ ꯆꯍꯤ ꯌꯥꯡꯈꯩ ꯁꯨꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯗ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯀꯔꯥꯡ ꯈꯨꯜꯒꯤ ꯌꯥꯏꯐꯅꯕꯒꯤ खन्ना पांगबा याबा मतेंग पांगबियु हाइना प्रेसिडेंट असिना मखा तारखले लेलेसु तमु सत्र मयाम ग्रेजुएट ओशन बा ngai master ocean ba mयाम जिंग दो सेंथोक लंबी जी nga फाबर तन खै उपाय लेजिदबा ऑनरेबल चीफ मिनिस्टर ना थंबीरी बा खै वार ऑन ड्रग मणिपुर की अकन खोंग लको लाम हमजि दैदा करांगी यूथ सिंग ना ngasi लौरिबा थौदांग से मसा खंगबियु नहा सिंग ngasi मसागी तमजरु महि मसिंग हिंगना मलान फमदा मरम चाव मौंगदा मोटर सर्विस तौदना मयाम सर्विस तौबा लम कोइ लाको मयामना स्टे होम ओन तौरन होना मतमदा मफम खरा हाइबा तारे तौजन होना मतमदा अकोइबा मदि मणिपुर की मयाम सजोक पिबियु करांगी प्रजासिंग हिंगयु पुसि महि ngasiदा अमुक्तंग मियंग चंगबिदुना मणिपुर गवर्नमेंट ना लैरिबा नहा सिंगजिगी और इमा इबेन सिंगजिगी डिसेबल सिंगी लैरिबा अवाबा मयाम सि उबिदना करी करमबा सेंथांग पिथरगा हिंगमे यालम लंबी समिबु यागदा हेबा सिमदंग मियंग चंगबिदुना अपील तौजरी ngasi numit kunni gi manungda Imphal Ziri lambi National Highway 37 gi fatan leiriba lambi gi saruk sing Manipur lenga kamadi NHIDCL na sembidrabadi lambi asida gari thoriba truck driver sing na steering thadokpagi khongjang changsilagani haina All Ziribam Road Transport Drivers Union na cheksin wa thamlakle ngasi All Ziribam Road Transport Drivers Union na Imphal Ziribam lambi yengbagi khongchatamaga mari lainana union asigi president M Tombabu na ngasidagi na tha amaromgi mamangda All Ziribam Road Transport Drivers Union na lambi asigi sokchiliba mafam sing semjin biyu haina NHIDCL amadi Manipur leingakta taksin khiba laikhre adubo ngasi fawba fatriba lambi gi fibam semjin dana leiri karigumba numit kunni gi manungda NHIDCL amadi leingakna semjin bidrabadi driver sing na steering thadokpagi khongjang changsilagani haina jackson wa thamlakhi Maramachina, Equity, All Ziribam Road Transport Driver Union, Amadi, Harisabel to the Chiliba, Assam Nandiki Lakoiro, Haramiki Lakoiro, Driver Mayam to the Pulaga, Equity, Azik, Unipachitaki, Haraka, Jungi, Karikani Pan Kopugi, Manunga, Karigumba, Port Hall, Amadi, Hatabamba Pumping Share, Manipur Garment Amadi, Eras Adisila Junction, Kito Taragadi, Equity, Makataba, Kongjang. Imphal East District Manung Chanba Kongbo Bazar dagi Jenims Hospital mamang fawbada leiba lambi gi kongkut sing miyam na mensin kre ngasi ayukta gi hauduna Ayangpali Road ki nakieta leiba miyam thoklaktuna lambi semba gi thabak adu chathakibani lambi semba gi thabak adu da saruk yakhiba Alpha and Omega School gi founder Wahengbam General na Ayangpali lambi asida accident thokpagi chang hengatlakpadagi lambi semba gi thabak asi paikhatpani leingak ki 100 days plan da su lambi asi semnaba yawba maramna leingak na su athuba matamda mithing changbiyu lambi semliba asi political gi oiba wafam amata leite miyamna angamba puthoktuna lambi gi kongkut sing asi menbani haiki isa isa gi volunteer khara koi mayam alaman haibdi khangna chana mayam punchal jaraga sarkar ngai davida sarkar na budi hoi tawgani haina leibani adubo 100 days ki plan su leina ta jai tawgudu nong gi khoina pothol singsina accident thokpagi pause sum tarak pada yam nungai tadana khoina angamba contribute tawraga akhoi sigi lambi ji semjabani masina yabante pakka lambi phajana amtang sembiyo haiduna khoi government appeal tawjage politically khoi di haijadre politically jo khoi urga moi pangjarak pe torok pe yai aw khoi di maruina khoi gi energy khoi di yawri ba singse yu chingda kaida matok tam ba adagi moida involve to holaga hoi leba ki noi kai to bu ya ba habado madugi pause masu piba chumraina adugi pandam ju yaw ga tawjabani Maira Paibi Observation Committee na sinduna kun marirak suba Maira Paibi numit palan pangthokre sifai sing na micham miyam da ot naibagi mayok da changsin khiba miyam gi ihog da thawai na pontha pikraba Maira Paibi ihogi maru hulamba ihoroi sinam priyari na laikidaba inglising amaga chamapan ga marfu gi me kunipan asibo Maira Paibi numit haina palan tawduna lakhibane Khurai Salanthong da laiba Tharo Devi lampak da pangthokhiba Thauramadu da saruk yakiba sing na mafamadu da kinba Maira Paibi ihogi mitamda haikat laikat tamduna miyam gi ihog da Kidraba Maira Paibi Singbu ikai khumnaba utki Thauramadu saruk yakhibi Imalup Poirei Leimarol Maira Paibi apunba lup Poirei Leimarol gi president Ima Longjam Memchobina
ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤꯅꯤ ꯍꯥꯏꯖꯕ ꯁꯦꯡꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯤ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯁꯥꯒꯤ ꯍꯛ ꯌꯣꯟꯊꯣꯛꯀꯗꯕ ꯅꯠꯇꯦ ꯍꯧꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯌꯥꯗ ꯃꯇꯤꯡ ꯊꯣꯛꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯥꯌꯣꯡ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯑꯐꯁꯄꯥꯅ ꯄꯤꯔꯝꯕ ꯆꯩꯊꯦꯡꯁꯤꯡ ꯈꯔ ꯃꯈꯩ ꯍꯟꯗꯣꯛꯂꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯄ ꯂꯩꯇꯕꯅ ꯑꯦꯛ ꯑꯁꯤ ꯆꯠꯊꯔꯤꯕ ꯃꯈꯩ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯗ꯭ꯔꯤꯕꯈꯩ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯩꯔꯥꯒꯤ ꯏꯍꯧ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯔꯝꯗꯝꯗ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯍꯧꯁꯦ ꯂꯩꯈꯤꯅꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯗ ꯗ꯭ꯔꯛꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯗ꯭ꯔꯛ ꯑꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯐꯥꯔꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅꯁꯨ ꯐꯥꯔꯦ ꯐꯥꯔꯒꯁꯨ ꯐꯥꯔꯤꯕ ꯃꯤꯗꯗꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯁꯦ ꯁꯨꯡꯂꯥꯎ ꯂꯥꯎꯊꯣꯛꯇꯦ ꯐꯥꯔꯦ ꯍꯥꯏꯕ ꯈꯛꯇ ꯑꯣꯏ ꯗꯟꯗꯤ ꯄꯤꯗꯦ ꯗꯟꯗꯤ ꯄꯤꯍꯟꯅꯤꯡꯉꯤ ꯁꯔꯀꯥꯔꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇꯁꯨ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ ꯅꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏ 6 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯍꯤꯛ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯂꯦ ꯃꯤꯌꯥꯝꯅ ꯂꯥꯏꯊꯣꯛꯄ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯦ ꯉꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯟꯅꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯗꯥꯏꯔꯦꯛꯇꯔ ꯔꯥꯖꯣꯅ ꯍꯥꯏ ꯃꯃꯥꯡꯗ ꯀꯣꯚꯤꯗ-19 ꯑꯦꯛꯇꯤꯚ ꯀꯦꯁ ꯂꯩꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯃꯦ 16ꯇ ꯃꯤꯑꯣꯏ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯇ ꯅꯠꯇꯅ ꯊꯪꯅꯕ ꯅꯨꯃꯤꯠ ꯃꯦ 17ꯇ ꯃꯤꯑꯣꯏ 4 ꯑꯃꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯑꯦꯛꯇꯤꯚ ꯀꯦꯁ 6 ꯌꯧꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯚꯤꯌꯔ ꯊꯧꯑꯣꯏꯔꯛꯇꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯀꯥꯎꯕꯤꯒꯅꯨ ꯌꯥꯔꯤꯕ ꯃꯈꯩ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄꯗ ꯅꯠꯇꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯕ ꯑꯃꯗꯤ ꯃꯇꯝ ꯁꯨꯔꯕꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯗꯣꯛꯇꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯠ 26ꯇ ꯍꯥꯟꯅ ꯀꯣꯚꯤꯗ 0 ꯂꯩꯔꯝꯕꯗꯒꯤ 26ꯇ 2 ꯂꯥꯛꯈ꯭ꯔꯦ ꯉꯔꯥꯡꯒ ꯊꯥꯔꯒ 6 ꯁꯨꯔꯦ ꯉꯔꯥꯡ 4 ꯑꯃ ꯑꯗꯣ ꯃꯁꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯄꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯀꯔꯝꯕ ꯃꯦꯁꯦꯖꯁꯤꯡ ꯑꯣꯔ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯔꯕꯒꯦ ꯍꯥꯏꯕ ꯊꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯑꯩꯈꯣꯏ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯄꯣꯖꯤꯇꯤꯚ ꯔꯦꯠꯁꯦ 0 ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯐꯣꯔ ꯂꯥꯁ ꯐ꯭ꯌꯨ ꯗꯦꯖ 1% ꯑꯗꯒꯤ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯉꯁꯤꯗꯤ 4.2% ꯑꯗꯨꯋꯥꯏꯗ ꯌꯧꯔꯦ ꯃꯁꯤꯅ ꯇꯥꯛꯄꯁꯤ ꯚꯥꯏꯔꯁꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯑꯦ ꯀꯣꯚꯤꯗꯁꯤ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯒ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯚꯤꯌꯔꯁꯦ ꯃꯁꯤ ꯐꯖꯅ ꯆꯠꯄꯤꯗ꯭ꯔꯦ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣই ꯂꯣꯏꯅ ꯔꯦꯗꯤꯗ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯆꯦꯟꯖꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯏꯀ꯭ꯋꯤꯞꯃꯦꯟꯅꯆꯤꯡꯕ ꯑꯗꯨꯝ ꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯝ ꯀꯥꯏꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯚꯤꯌꯔꯁꯤ ꯐꯖꯅ ꯏꯟꯕꯤꯗ꯭ꯔꯕ ꯑꯗ ꯚꯦꯛꯁꯤꯅꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯥꯞꯄꯤꯗ꯭ꯔꯕ ꯃꯅ ꯐꯥꯔꯁ ꯗꯣꯁ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯄꯒꯁꯨ ꯃꯥꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯤꯕꯅꯤꯅ ꯗꯣꯁ ꯊꯥꯔꯠ ꯗꯣꯁ ꯑꯃꯨꯛ ꯀꯥꯞꯄꯛꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯉꯁꯥꯏ ꯏꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯑꯃꯨꯛ ꯂꯩꯔꯛꯑꯣꯏ ꯏꯕꯟ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯗꯣꯁ ꯀꯥꯞꯄꯐꯥꯎ ꯑꯩꯈꯣꯏꯅ 4 ꯗꯦꯖꯀꯤ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯛꯀꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯆꯠꯊꯔꯒꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯑꯝꯇꯪ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯝꯇꯪ ꯚꯦꯛꯁꯤꯅꯦꯁꯟꯁꯨ ꯐꯖꯅ ꯑꯝꯇꯪ ꯀꯥꯞꯊꯣꯛꯄꯤꯌꯨ ꯕꯨꯁꯇꯔ ꯗꯣꯁꯁꯨ ꯀꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯁꯦ ꯚꯦꯛꯁꯤꯟꯁꯦ ꯊꯥꯔꯠ ꯗꯣꯁꯀꯨꯝꯕ ꯀꯥꯞꯄꯝꯗꯥꯏꯁꯤꯗ ꯃꯃꯥꯡꯗ ꯀꯥꯞꯆꯒꯦꯅ ꯃꯌꯥꯝ ꯂꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯁꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯦꯟꯗꯦꯃꯤꯛꯁꯤ ꯐꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯟꯊꯕ ꯅꯠꯇꯕ ꯃꯤꯌꯥꯝꯅ ꯚꯣꯂꯨꯟꯇꯔꯤ ꯂꯥꯛꯑꯒ ꯀꯥꯞꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯄꯗꯧꯅ ꯇꯧꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯟꯊꯔꯛꯄ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯍꯟꯊꯔꯛꯄꯁꯤꯅ प्रजाꯁꯤꯡꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯕꯒꯤ ꯇꯧꯗ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯔ ꯈꯜꯂꯒ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯐ꯭ꯔꯤꯗ ꯄꯤꯔꯤꯕꯅꯤ ꯑꯗꯩ ꯁꯦꯟꯇꯔ ꯐ꯭ꯔꯤꯗ ꯍꯥꯡꯉꯤꯕꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯡꯉꯤꯕ ꯁꯦꯟꯇꯔꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯡꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ प्रजासिंग स्ट्रेस तौनिंबसे मसी लोरेना खल्लगा हक्सांगदसु साइड इफेक्ट लेबे नति अदुम कापियु प्रजासिंगना कामनिंगदब लाकपसे मसिनमदि आई तौनिंगदे हैना आई थमजनी डॉक्टर मरुएना कोगी मियाम मरक्ता कोविड अप्रोप्रिएट बिहेवियर सिंग
ngakna chanarktaba amadi Manipur da covid leitre habigi matagumna laithork pasina maram morakanda laina asi amuk lakna bagi masak amu ori habani hoji hojingmak अखोगी इरक्ता कोविड-19 की मही कोरोना वायरस से दुमक लेबन मरम मोरकांदा एनी टाइम अपम मदर हेता संदोरप याबगी ओथोकप लेबन मियामना सेक्शन मिसी हाइबा ऑफर मसिसु डिपार्टमेंट की साइड की थमलकले कैमरा पर्सनल कबिलोना परमजरी बाई किटमयम प्रेमचांद इंपैक्ट न्यूज इम्फाल नुपी ओइबिसिंगना थागी खोंकाप लाकपा मतमदा मखोइबु तोंगान ताहनबा अमदि थबक थौरम कयादा याहोंदबा कया असि तौदनबा मेकिंग मेंस्ट्रुअल अ नॉर्मल फैक्ट ऑफ लाइफ बाय 2030 हाइबा वाखलोन असिदा ngasi Manipur da su World Menstrual Hygiene Day gi thauram pangthokre thauram adu Directorate of Health Services Manipur na sinduna uripok ta leiba iboton sana Girls Higher Secondary da pangthokibane thauram adu da sarukya khiba Health Services Manipur gi Director Dr. K Rajona nupi oibising na thagi khongkap lakpa haibasi mahausani adubo nupi oibising na luna nana leiba haibasi khwaidagi mathautai thagi khongkap lakpa matamda cheksin haudrabadi anaba kaya poklakpagi maram oihalli amaromda karigumba thagi khongkap laklingai manungda hakchang da ka hena nungai tabal leirabasu Dr. Tana biduna yengthokpiyo haiba wahai sing asi thamki thauram aduga mari lainana State Nodal Officer National Adolescent Health Program Dr. Jubilee Wahingbamga Impact News ka khanana unabada mahakna hai nupi sing na thagi khongkap lakpa matamda stigma amadi discrimination kaya leiba makhoida hangoiba utpa kaya asidagi ngakthoknaba amadi menstrual health education piduna luna nana lehanba thauram asi pangthokpani haiki infection tawraba fibros tawrabina fuzalamina ngasai angang oinabagi potsi lakpa matamda chapangam dana menstrual hygiene habise masi mayam leikre thokpa yaba anaba mayam leikre masi dagi samsam potsi khandri matamda thaina dadi any amopa all cloth na te material kharasu phida natana yakoi sinna ba yawa masi dagi amoda kai kya sangi badagi yakoi masi mayam thene madu koi tawrarosi World Menstrual Day si lakpa matamda aikoina nupi oibisingi mapamda akoi salam kotpam thoi moina phangiba privileges ado aikoi yokhatpiba masangi masa mau phaba samaja ma segon pada chauna contribute tawi haibase chien ba yaroi do wafam amani haibai thamjaninge society sai sa koi gi nupi macha sing natraga nupi sing asina moi gi thagi khongkap lakpa matam sai sa koi gi taboo kya stigma kya discrimination kya laibase masidagi ngakthok na ba masi overcome tawna ba dug pangthok pa thoram amani akoi gi menstrual health education nipum khudi makta bhab ta hanba education pi ba hygienic oina runa nana masi manage tawo ngamna bigi da makta darkar pochang bumna makse mokhoi da phangan ba haibasi su yamni important oiba Nupaga nupiga right manarabasu nupasing na nupising dagi thakwangi haibagi wakhalon leiriba makai nupa amasung nupi animak thong manana chawkhatpa ngamloi haina oinam ACG MLA irengbam nalinina fongdokre wafam asingasi Institute of Development Studies IDS Manipur na sinduna nupi entrepreneur singi problem amasung prospect ki hiramda pangthokiba nongmagi oiba seminar hogdokpagi thoramda fongdokibane Manipur Press Club da pangthokiba seminar hogdokpagi thoram aduda NPP gi MLA asina makha taraduna nupasing na nupising dagi hena thakwang na lei haibagi wakhalon asi leitraba matamda nupa amasung nupi thak manana chatminaba ngamgani loinana nupi na nupi bu hanthana yengbagi wakhalon thadokuna nupi singna amata oina punna changsin minarabadi nupaga thong manana chatminaba ngamgani maram aduna thong manaba kunai ama semnaba hotnabada kunai asida hingminariba mioi khudingmaki manaba thodang changi haina fongdoke seminar ado hogdokpagi saruk yakhiba Thangjam Agro Industries Private Limited ki Managing Director Thangjam Joy Kumar amasung Uneco Group of Companies ki Managing Director Ningombam Irabantagi Maikaidagi su lamdam asida nupi singna lauriba thodang singda thagatpa fongdokladuna entrepreneur gi lamda nauna khong thangzilakliba nupi singda pauta kaya pikhi thawramaduga mari lainana Padma Shri Award 2022 Moirang Them Muktamani busu achamba khudol piduna taramna okhi nupi singsibu awang bathakta singkhat pene bagi damakta hairagadi nupa singna nupi singbu kharada oirabasu makoi ni heli hayo wakal sida thambibase masima thado hanjeni nupi gi nupa thak manaba haibasi nupa singna yamna sing hairkanda nupi singbu thak manaba lamda singkhat pininga matamduda thak manaba haibalam bel sida jaminarba yagani nupi singna sel tanbaga loina na samaj sida aiga loinana thawak suinaba yaba aduga thawak pinana honaba adugumba thoram thogai myamama honarapase asukti mate thaganigaini matang swai sida break hamalojage break ki matungda malem amadi India gi leriba COVID-19 case ki update amadi Manipur amasung malem gi tongan ba ipau sing pudun lakchage impact news sumitiyang tadun lebi
SNS Gold Private Limited India most trusted gold buying company Imphal branch hangzari company asina pijariba facility singdi sana kaiba gold carat matching ke matengna adom gi sana gi quality khangdoklaba matungda best price ta sana kaiba yagani gold loan amasung sana bandop hanba ngamdaba singi gold settlement tongzari cash in 5 minutes akupa marol gi damak makhagi address asida lengsin birau SNS Gold Private Limited New Checkol Imphal branch Baba ngasi ine thoigi lohongbada ombor mya mya me haiba ado ai lohongbada de kai happy doino कार उलुरा ai gidi lawoina unbiyo ba ha lawoina good wakal se yaure dine sada sa ipa na noida haige de budine humang manam bune lei manam dong na nusiu ko adu khakta da tinjel lai chen da bak chang ai do noi goi duri ni ko baba ai gidi law unbi no nang di khange itak irang mi ni na कार ulu hai bo ni ne adu buro hayangwai charon suron phawbada ningkhai roidaba tata tiskon gi yotna saba yumoin unbiyo ba ha tata tisko yes papa sana law pa ma bin na nang good aina noi bu poi ban na pa wo ni na aina gutter tata tiskon gi yum chaba pa mi bai sa nu pi sin good good gutter gutter Admission open Triangle Tutorial Center TTC Moto Career Path start here Sangai Pro Mamang Laikai near Little Flower School da Kosem na Lauba Class 11 amadi 12 Science ki Foundation course Jun Taraga Manga Lishingani Kundani Thoi dagi Hongzaragani Experience Lairabo Oza Kayana Physics, Chemistry, Biology amadi Maths takpi tambigani Form available from 20th May 2022 Akupa Marol Gidamak 8837291003 natraga 7421818857 Presto Personalized Wonders Imphal da nauna hangdok jare haidiba sida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Grass Enterprises Presto Thangal Bazar near Kasturi Thong Imphal Contact number 0385-244-9025 natraga 98621-00456. Mayam ba umko na taram na October Bulletin na sige makhataba pau miyam pizari. India da hawkiyo pung kunmari da COVID ki positive case lising ani ga chatruka marfu mga hengalakhe lainas dagi miyoy kontra humdoi laikhide bagi changcha da ama dasmik ani oikhe lainas dagi miyoy lising ani ga chama ga yankai nipan fagalaktu na discharge tawkhe fagalak bagi changcha da marfu tara nipan dasmik taret mari oikhe hojik laibakas da COVID ki active case lising tara taruka chahum ga nipan lairi hojik India da COVID ki apun ba case masing crore mari lakh kontra mathoi lising yankai hele apun ba fagalak bagi masing crore mari lakh kontaruk lising mapan hele hojik fawbada India da COVID ki Lekidaba Apun Masing Lak Manga Lising Kun Mariga Chamga Humfutarani Toy Sure Nakalamaromda Malim Gyoina COVID ki Apun Masing Crore Yankai Humdoi Lak Tara Lising Nifun Toy Hele Malim Gyoina COVID ki Lekidaba Masing Lak Humfu Humdoi Lising Mapan Hele Amadi Malim Gyoina COVID ki Fagalap to discharge Tokiba Masing Crore Yankai Lak Tara Taruk Lising Humfutaruk Hele Awang nong poklamdam gi oina COVID-19 dagi fagalak pagi chang wangli Arunachal Pradesh gi oina coronavirus na sokhalaba mi gi masing puna lising humfu mariga chamnga ga manga yokre active case amalaikre Assam da laina asigi apunba case lak taret lising kun mariga chani ga kun taret yokre active case na mari laikre Meghalaya da coronavirus na sokhalaba apunba mi gi masing lising marfutara humdoiga chanipan ga kun humdoi yore active case na hum lairi Mizoram da laina asigi apunba positive oiba mi gi masing lak ani lising kun nipan ga chani ga humfu mapan yokre active case na chama ga humfu da laikre Nagaland state ki oina laina asigi apunba case lising kun tramanga ga chamri ga marfutara taruk yokre active case na ani lairi aduga Tripura amasung Sikkim na laina asigi active case amata laitaba state oikre Angom Mangi Singh Memorial Trust ki mitiang makhada Fayeng Kendra gi oina akan ba ayus ki oiba
Mangi Nature Cure and Rehabilitation Center among si hangdokre ayus analayeng asi state as the lady ba miyam gi oina anoba analayeng gi oiba chatna pathap oiraba su miyam da yamna hena kanaba piri haina center asigi director Dr. Angom Rexon na thamlakle ngasi fayeng sana kaithel da achamba thawram amaga loina na Mangi Nature Cure and Rehabilitation amadi free health camp for naturopathy yoga camp amasunga si pangthokre nauna hangba center aduga mari laina na director Dr. Angom Rexon na hai ngasi nauna hangliba center sina maikay asom da layriba miyam da ayus ki oiba analayeng gi khudong chaba ama miyam da fanghangani center asigi mitiyang makhada maikay asom da layriba miyam gi oiba numit 15 gi oiba free yoga camp ama haudokle haina director asina thamlakle ngasigi thawramadu da ayus department gi additional director Dr. M Siamjai Angom Mangising Memorial Trust ki chairman Dr. Angom Jandhop Laikhidraba Angom Mangi gi loinabi Angom Ongbi Angang Tombi amadi fayeng gi khulakpa ningthaujam doya yauna miyoy kaya mana sarukyaki ngasigi free camp adugi sarukama oina maikay edom da layriba miyam da lemna ayus analayeng gi khudong jaba kaya piki When lying at the wasing at the day when cook seal lakpagumba, some have the migrant nava, co paralyzed or lakpa, cook our lakpa, adegi, nupi singe problem, some have the menstrual disorder ladybug, when a PCOD ladybug, PCOS ladybug, Adam Sumba Mayama say when I see mainly hypertension nara labor misu, diabetes nara lakwa misu, Sumba gate lying bagi kudong sabasing as a bizarre. I see Haban message they give 15 days. Continuously 15 days free yoga camp so I open to zare Churchanpur district ki manung chanba thangjing chingi chingkhong da paibang amdana leiramba umai bi mitngang bi red eye eagle green universal foundation Manipur na kalaklaba matung koirengai da leiba forest beat office ta sinakre ningthi na ngakpi sen bi haudrabadi malem dagi mutki bayana leiriba umai bi mitngang bi red eye eagle adu Churchanpur district ke manung channa Thangjing Chingi Chingkhong da paibang amdan leirambadagi Green Universal Foundation Manipur ge President Huidrom Roman Foundation asigi Secretary su oiriba Environmentalist Anis Ahmad amadi member Dhanachandra Huidrom na umai bi adu kalakhibaga loina na Central Forest Division Mantri Pukhi Imphal West ke DFOR ke Amarjit Kapau Fauneraba matung koirengai da leiba Forest Bid Office da ngarang numidang kutsinakibani loina na Manipur State Orchidarium koirengai da tekta kaidana thadokre Siroi Lily Festival 2022 ki manung chana movie screening kam essay and painting competition career pathfinder ukrul na sinduna pangthokre participant listing amaga chani ga yangkhai mathoina sarukya khiba adugi manungda participant mangana silong dagi sarukyari ngarang pangthokiba competition adu the power forest environment science and tech minister Thongam Biswajit na sarukyara duna makok mathang taraba singda manamathum yenthoki Tara mangarak suba Indian Premier League IPL 2022 ki final match te Rajasthan Royals samadi Gujarat Titans anin lambatong naragani hariba match se hayeng numidang pung nipan taba matamda Narendra Modi Stadium da sanagani league asigi ngarang sanakiba ani suba qualifier match ta Rajasthan Royals na Royal Challenger Bangalore bo maitiba piduna final changkibani Aroibada bulletin asigi headlines amukana miyam thamjari Imphal dagi kilometer nifu mga khakta lapna Loktak Pat ki iyai da leiriba karangkhul ngasi fawba chathok chasin tawnaba lambi amata sembidaba na khudong chadaba kaya mayoknari Numit kun nigi manungda Imphal Ziri lambi gi fatana leiriba saruk sing sembidrabadi truck driver sing na steering thadok pagi khungjang changsilagani haina All Ziribam Road Transport Drivers Union na cheksin watham lakle Laingak na sembi dabadagi Imphal East District ki manung chanba Kongbo Bazar dagi Jenims Hospital mamang fawbal da leiba lambi ki kongkut sing miyam na mensinkre. Mayrapai bi Observation Committee na sinduna kun marirak suba Mayrapai bi numit palan pangthokre.
Manipur da COVID na naba miyoy amata layrudraba matung nong manini asida miyoy taruk positive oirakliba asinadi aikhoigi marakta coronavirus asi layri haiba takle miyamna laithokpiganu haina Health Director Dr. K. Razona miyamda appeal tawrakle. Amasung India da hokiba pung kunmari da COVID ki positive case lising ani ga chatru kamar fu mga hengalakhe laina asidagi miyoy lising kuntra humdoi laikide hojik active case lising tarataruk ka chahum ga nipan leire.